Imes PAODAM yang tabri basungbo yumnam anuradha debinai kono na krumzari. Hauzik maroi ba PAODA koi loiduna koi hi lokpa haibase sani ichangchang dana bank mateng lauraga send line na tanbe ya basempa mamane haina Padma Shri Thamawjam Zawna phongdokre. Kangpopi district ke tonga mamapam ani ke eka kuni thoiramda tharamba popi pamni singa tatana mangan kre. Fair and responsible AI for consumer haibatimda National Consumer Rights Day tharumpang thokre. Loinana sangnaraba filmmaker Sam Benegal ge roiba mathumang pang thokre. Hauze pausanona pijari. Koi loidana koi hi lokpa haibasi chani isang sangtana bank mateng lauraga send line tanbe yaba sempam amani maduda natana punsi sangna hinge harabadi koi hi haibasi yamna phabasinjaki hidaka amani haiba khanglase haina KBK Bisnopu uloge chairman Padma Shri Thamawjam Zawna phongdokre. Wapamsi Ministry of Development North Eastern Region NEC Shillongge Miang Makada Krisi Biganda Kendra Bisnopu Ulau Amadi Manipur Beekeepers Federation Sinduna KBK Bisnopur Ulauda Koi Loiduna Apava Makhange Kohi Puthokna Bage Matangda Nominini Chathagadaba Regional Level Workshop Kam Training Program Pa Ama Ngasi Haudopan Numita Phongdo Kibane Padma Shri T.S. Chawna Makata Kibada Koi Shingna Koina Paiduna Lyric Singdage Kohi Komlaga Pudak Libani Kohi Asi Punsi Sanghan Mangamba Apaba Chinjaki Hidak Makal Amani Aduga Koi Haibasi Amaga Mateng Pangnaba Makoigi Ningthau Aduna Haiba Inba Amato Oibage Pangan Sagat Pajibani Makoidage Ekoina Apunbage Pangana Sagapa Mato Tambayai Aduga Koi Loina Bagida Magda Lengak Tagiso Santang Matiksana Piba Senpampa Ama Oibana Koi Yoktuna Sentalase Haiki Haudopagi Tharamda Silong Nabard Resident Office Impalge General Manager Pata Mandal Manipur University CTC ke Director Professor and Mohilal Maitai Manipur Beekeepers Federation ke President as Nilakamant Krisibigan Kendra Bisnopur ke Senior Scientist and Head Dr. K.H. Brazamani Maitai Shu Athoiba Mitunglan Sing Oina Saruyaki Ubuya Kairu Tawari Pakapana Lego Kabura Tawari Malay production for Bukanda Kamiamari Banamuna Sahari Kadana Layo Pashachodum Navana Pigani Ben the Pigani Pashawan Palate. Thank you. Christmas Kumaina Lakpada Governor Laxmana Prasad Acharya, Chief Minister and Piran Education Minister T.S. Basantakumar, Mahut Minister Kamsana Changba, the Minister Singna Yapapausan Pidakli. Governor Lamda Masigi Miam Maru in a Christmas lining Chatpa Singda Yapapausan Pidaduna Tadaropa Cherolamana High, Jay Kudengi, December Gitang Kunmanga Ase Jisu Christa Popaga, Marilenana. Malemda Leriba Christian lining Chatpa Miamna Christmas ko may pangtungnari. Maana Malemasida ing tapa ngapi haiba amati nuksi sanana hingminana bagi pausan kaya sandolami hairi. Chief Minister gi yapa pausan da hai Jesu Kristana miyoi bagi da magta katopagaloinana amaga nuksinana bakona kibasingka aikoi da amuhana ningsang halay aikoi na imong manung amaga Nuksinahan basing ado amuhana Jesu Christage Tauzalna Nungaiba Nungsiba Chakotpa Amadi Nada Yektaba Oirese Hana Pausan Piri. Minister Kamsana Tadrok Pacheronda Hai Prabhu Jesu Krishna Takwi Tambire Basinka ado da Yimpampo Oiraka Kumai Asina Lamda Masagi Miam Datangdu Laitana Hingminaba Amadi Majimana Oibagi Wakalon Jalhan Biba Oirasun Haidi. Lamdamba Asigi Miam Maru Aina Christian lining Chatpasangda Christmas na Lapai Kudimak Santi Oina Tabak Dominasi Igna Tapna Leba Lamdamba Ohenaba Aikoi Kudimak Peacemaker Ama Oishi Haina Manipur Pradesh Congress Committee Gi President MLA Kem Magachandra Yapapausan Pidakli Magi Pausenda Tongamba Dharmagi lining Laishon Satpa Oidabaso Sastroda Haidiba Aikoi Kudingna Santige Tabaka Dorabadi
याइफबनी हाइबगुमना मिपुम खुदिमके थमोइदगी नुंगसिनबा अमदी शांतिगी थबक तौबगे वाखलोन लेरबदी मालेन असिदा मरु अइना मणिपुर शांति पुरक पंगामगने क्रिसमस ना लाकपदा अमगा नुंगसिनबग लोइनना हानगुमना लेरंबा मणिपुर अदुदा अमोक हंजलंगनबा एकोइ खुदिमक होनमिनरसे फोंदोखि क्रिसमस अमा मसिदगी हौबा अमसुं नुंगाइबा अमसुं मणिपुर से चाखोटपा हानगी फिबमदा हंजलकपा ओइरसुनु हाइना मयाम पुनमकता याइफा फाउजिल इजेरि Christian lining satpasange asoba kumai amak oiriba Merry Christmas na lakpada Manipur Pradesh Kisan Congress Manipur ge chairman Laistram Nandona Konthosam Assembly constituency ge manung dalariba Christian lining chatpa khulsing da satuna Manipur da tholi bai irang ase athoba matanda loishna bagedamakta iso ge maphamda thongni jabakal loinana Christmas kidamak sel ge mateng tengbang khrei Tharamba Duda Imphal West District Committee ge VPH Ibotombi Konthosam Block Congress Committee ge Treasurer AOZ Amadi Publicity Secretary L Khomdonsu Sarugya K Tharamba Duga Mari Lainana L Nandona Phongdor Kibada Manipur da Tholibai Iranka si Happy Merry Christmas asina Lakbada Iranka asi athuba matam da loishan ba orachno hai K Tharamba Duga Mari Lainana ST Peters Catholic Sirs Hedak Sungba ge Secretary Thomas Pamina Pundora Kibada Christian Lining Sakpasingbo Nungsi Biduna Susan Walker L Nandona Laktuna Mateng Pangbi Bagidamakta Tagali Loinana Christmas na Lakpada Manipur Tolebi Irang Ase Loishan Ba Oiderson Haiki Kangpopi District Tongan Mapampa Anike Ekar Kunitoi Romba Chauba Lamda Tharamba Lokpayaraba Popi Pambi Singh Kangpopi District Police Forest Department Amadi CRPF ke apun batim singna yanthaduna mangang khrei Lenghangna State Assembly Drug Free Oiba Lamdampa ama oinaba sangsaleba War on Drugs campaign ge manung channa chathakiba popi yanthatpage thabaka aduda ahanba oina Colent area ge ekar mangaramda tharamba popi pamising yanthake makatana security force ke timasna Imphal Tamil Lambi ge Hoijang village area ge ekar taratare ke pausoba Lam Sarukta Hauramba Popi Pambising Yantatuna Manganke. CLP leader Okrami Ibobina Thasagitang Kudmathoida Palibalenga ka Asina Jahi Amada Assembly Session Ahumlak Pamdre Indian Constitution Valetore Haina Pause Singda Pongdorapa Ase Yumpam Yautava Ramba Wapamde Lady Balenga ka Asina Indian Constitution na Piba Jahi Amada Assembly Session Ani Pamba Haibadu Ngaltuna Chali Haina Legaki Law and Legislative Affairs Minister Thanasam Basanta Kumana Pondorakli Wapamasi Ngasi Nitapa Sutek Laiba DIPR ge Auditorium da Hiram Asige Matangda Pangthokiba Paugi Mipama Mada Minister Basanta Kumarna Pondoki Bade Paugi Mipamba Aduda Mana Makataraduna Hai Thasage Tang Kunmathoida Hanagi Chief Minister Housing Opposition Leader Oriba Okram Ibobi Amati MPCC ke President Yauna Congress Party ke Lusang Basingna Pangthokiba Press Meet Amade CLP Leader Okram Ibobina Lenga Kasina Indian Constitution Ngakna Chatre Constitution ke Article 174 Rules of Proceeding ke and the Conduct of Business Amade 174 Ena State Assembly Asi Jahi Amada Session Ahumlak Fangadabani Adubo House Ladiba Legaka Asina Karigidamakta Pamdribano Constitution Valetore Haina Ibobina Maran Siki Adubo Constitution ke Article 174 Eda State Legislature Asi Jahi Amada Anirak Soidana Pangadabani Haibasi Mayik Haidi Loinana Rules of Procedure and the Conduct of Business in Manipur Legislative Assembly da Assembly Ahumlak Pamnaba Haidabasu Indian Constitution na Rule of Law Asi Override Tawi Maramde Indian Constitution Asina Punamaki Authority ne Maramati Amada Session Anira Pamba Haibasi Constitution na Adumaka Yaduna Leraba Wapamne Maramaduna Congress na Tauriba Allegation da
constitution violate wi hana maran seriba ase arama wafam ne haiki amaramda paugi mifampa aduda lenga ki education minister so oriba thonam jamba santa kumar na education sector ge matangda phongdokhibada bosemna loba class 10 ki exam ase NEP ge matung inna pikna pangtoktuna class 12 ke exam asna maru aina loragane maram maduna bosem ase tamna erase tawraklagane mamang sahidage hauna ISSLC exam ase grading system chanaba hawkre hana dawna maru aina lawdrabasu ISSLC exam pa handage oina supang thokigane matung tarakpada exam ase tawkini amadi tawroi haibadu lenga ke warep athobada lawragane haike loinana Bosengi chairman ge batangda chayanaba leiriba ase maram chade akham zoi kumana chairman orekliba ase mahak eligible oibagine miyamna mahak khanbada DPC taude hairiba ase chairman khanbada DPC tawbuke mathauta de lengana chairman oinaba applicant singna thazilapa se singadu yengduna khwaidege matik saba adu rules ke matung ina khanduna hapkibane amadi tahi humpu helaba mioi hapsile hairiba asesu cabinet ke waref amage matung ina chaye asige marsta ge tangka amada masagi tahi humpu manga fawa chairman to oibe yai habase khangan malai kre masi bosen khaltana tana kosem da chu sanari haiki constitution violate to ke I say koi sarkar ki side ki law department ke koi madu I am saying la I thamjani adu galena na ana hasini mudi koi ki laiba allegation to bibo matam da ki munna paraga yenga fazana legal advice to lawga to biu haidna I appeal to jage ari matam sana ki gani uniform fazana abhi government schools in the pigani masida no outside interference we are not going to tolerate anything midday meal piraga koi fazana system amada chanaba school ge government schools ne fazana be chaukan na koi onasari he me thamjage aduna bose India ge humbudra mangarak suba constitution laikhibagi nimika marilena na pangthokiba thoramda India ge constitution ge mapane hanariba BR Ambedkar ge matangda Union Home Minister oriba Amit Sana uset thawaidana ngangkhiba wangang sangang adugi mayokta Bharat Sitpathungna All India Congress Committee na sangsileba kongsange manungsanna ngase kaksang district Block Congress Committee na Santana Deputy Commissioner Kaksange Kutangda India Langa ke President da memorandum ama bisenkre District Administration da Kaksange ADM ge Thawpuripa Amp Kapajit Singhada ngasage memorandum ado khusin naram laba matungda MPCC Secretary Oiriba KSS Kenedina Pamisanga Unaraduna Phondokibada Bharat Jati asige Constitution ge mapane hairiba BR Ambedkar usit thawaidana ngangkiba wangang sangangka adu khwaidiki laibak thibani mana ngangkiba wangang aduma constitution bo singna batanatana barage praja pumbabu ikaiba bibne amadi phibam khara sotana leriba sadunka sadun tribe dalit singbo karem kathaina bane mapu kudakta unit lengaka asina mafam lauthokadabane haina so phongdokhi Mangna makatara duna hai party ke tongan ba khena ba ideology ke lairabasu aikhoina constitution bu ikai khumna gadabane constitution bu sambiraba ipa ipu singbu ikai khumna gadabane bharadan ngasi prithibige manungda super power ama oira pangamli basesu constitution asi lairambagine haina su phongdokhe tawgadawni mokoyna tawbina mayam ngasi Bharat aiba koi se world super power amgi lamne chemera mina sembiraba sambidan sida koi adugi da yumpham oraga lapsida ngasi sambidan gi suma BJP lenga asina sambidan mu sembirama ipa ipu sing bauda usit thoi da wai sinna ko se ngasi Congress party na koi yamna penja daba loina na koi na ngasi ngamba thak da koi thenagani have from khadugi koi ngasi India ki president me oran se kusina bani thank you Fair and responsible AI for consumer haibathimda malengi mafam sinbathungna pangthongna riba National Consumer Rights Day ke thoram ngasai Manipur da su Consumer Club Manipur na sinduna kongba usekond Jobras Pali da leiba Merit Scholar English School na
Tharamatuda Consumers Club Manipur President T. Pulchan Sharma, Merit Scholar, English School founder Ms. Haikrujam Susila, Weights and Measure Inspector Sanazabam Suras, Photo Safety Administration, Imphal East Designated Officer Laikramp Kripiyarani na Atoiba Mitunglen Singh Oina Saruyaki. Taramatuga Marilaina Consumers Club Manipur President T. Pulchan Sharma Pongdorapada Handaki Oina Fair and Responsible AI for Consumers Haibatimda Lebaksan Batungna Taramba Sepang Togle State Asida Consumers Right Ki Matangda Kamba Watpage Matangda Mahana Makataraduna Consumers Protection Act 1986 Asi Haukiba Sahi Lisangane Taramapanda Pawa Chanaduna Lakpane Ekasagi Makada Consumers Club Manipunasu Lamna Masada Awareness Piduna Lakle Adubu Miamna Consumers Right Kadino Haibasi Tawaina Kanzal Ludaba Amade Pungning Jangdabagi Mami Chauna Tadi Masi Kangnaba Lengana Miam de Awareness Pipam Toi Consumers Protection Eke Matung Inna Sel Putokuna Port Lady Basinke Charaba Hak Lay Haibasi Kauri Devani Loidana Consumer Rights Singe Matangda Mahiroi Shingda Kanganabage Tangai Padabalay Masigidamalta Mahiroi Shingi Syllabasta Hapamatai Haike Anova technology miyam la amatung sida aikoina kramai tawda masideda aikoigi right sinaraga pochi laigi de sinaraga de habatu machine matang sida amai to kan khanga do male ai ne khanje ne khanja tawen minga design sina lamba Ipa Films Production Manipur ge banner Makada Dr. R.K. Nayan Sana Devi na putokpa Rakesh Nauram na direction pipa Yahok Thengba Khoimo film ge Isai Ahom ngase MSF DSK campus ta leiba Manipuri cinema ge Ningsing Yumbi Mamangda film sige producer Dr. R.K. Nayan Sana director Rakesh Nauram amadi film sige chief consultant Kwarakpam Bishomitra Ahomna honabi matungina release ta bage tharam pangthokrai Release the Wagi Taramaduda, Film Sida, Maru Eba Saktam Langliba, Abhi Contract Pump, Ithoi Oinamp, Bratna Ketrimayump, introducing actor Kenny Wahingbam Su Sadugaki. Pilamasige Ahan by Isai, Warakpa Ngamdraba Tamoige lyrics, Rakesh Nauramp, Saisa Klibi, Loizin Kombi, Anisuba Isai. Punsigi Thanelge lyrics Dr. R.K. Nayansana Devi singer Nawai Amadi Loijin Kombine. Ahom Subi Isai is Sati Hege lyrics Kwarapam Bisomitra singer Dibya Hawamne. Isai Ahom Asigi music director Nanau Sakolmangne. Pilamasida Abi Kundrak Pambi Ithoi Oinamp Ratna Ketrimayum Kenny Wahingbamna Maru Eba Mamiroi Sing Oide. Isai Sing Asigi choreographer Dr. Saturjit Tiamne film asige screenplay amade dialogue Kwalapam Bishomitra editor Mohendro Kams costume Bachapant Pangambamne Ngasi apunba Korilunge Malingi Loop Manipur Chanura Khorzai Loop Kasar Asampa Amadi Manipuri Literary Association Zirina Sinduna Om Suba International Writers May 2024 Award Present Jisigi Taramba Ama Lakipur Kasar Asamge South Varag Agency Holda Binakante Part 2 da Jinglem na Pangthokre Ngasigi Tarampa Asida Miamge Liting Purenge Ningthemsa Sanayama Manipuri Chanura Khorzai Loop Kasar Assamge President Saubampo Ombi Jayanti Apunba Korironge Malimge President Waikhomp Amuchong Maitei Manipur Sahitya Parishad Assam Lakhipur District Branch Singarbonge President Chankrammayum Mohan Singh Malagi General Secretary Birend Kumanpu Playwright Director Theatre Critic Amadi Member Board of Governor is at CC Kolkata Ministry of Culture and Government of India Gi Bude Singh Thamna Mathang Sina Chief Guest President Amadi Guest of Honor Oina Daista Pankhe Tharamba Haudopa Oina Moirang Temp Sanatopa Jirina Pung Solom Utke Amasung Daista Lengsiliba Singhe Mapamda Lengyan Pishu Kudon Tapke Tharongi Chief Guest na Maira Sukhatuna Tharam Makasa Thake
Matung ningthep sanayay mana humbudra nipan suba mapokunmunge manung channa malengi lupna kudol tamba oina wakma mington Dr. Santibala Salam Sangbanaba Korilonge Mana State Award by Ingudam Sati Chandra Korilonge Leichal Mana Lonthok Tabi Wakatche by Kaisampo Ongbi Bijaya Amadi Mithoi Thawal Konga Mingtol Ige Kongol Lamkoi Wadi by Laiden Lakpampo Ongbi Bizenti Devita Awards and Kwasinake Aduga Journalist Awards Oina Jiri News Network News Agency Ge Marangtem Ramesh Singh Amade Kasar Dairi Ge Maitanta Kaisangbam Bopen Singh Da Lanthoke Manamatunda Ian Toklaba Matung Masa Masane Iba Sering Saidinabage Thoram Supang Toke Ngasi Pangtoke Batarampa Asage Matangda Miamge Luting Purent Ningtepsa Sanayamana Paumisingda Haike Haukiba Chahi Anida Taukibagumna Chaliba Chahi Asage Manungda Aiba Aibe Singda Haibade Koriron Singna Itorakpa Waring Saireng Mayampa Adudage Kangalaga Pigadaba Mana Aduge Matik Saba Korironge Kudol Pibage Tarampang Tuksabani Haike Madu Mumba Either Mana do Matic Saba Dumba Road Potoxing Ado, the Tracy Production Ado, Matuda Say Pudding Chatava Mana Pivotal Mayhem so Tamenglong District of Sam Subdivision da Paikat Liba Zaliziban Mission ta Project Ingest Towikiba Sinme Singi Pipam Topa Kusumanta PBD Highway the National Highway 37 da Total Economic Bund Kaubadake Concerned Minister Amadi Agency na December ge Tangkunda Fawda Soidana Pipam Topa Sampam Pigane Haina Tazaba Pibadake Matam Kara Kongzangka Handokibane Adubu Tazaba Adu Tabako Aina Taroktabadake Ngasi JA Shingna Pangkiba Mipamda Laukiba Wareke Matungina Lisangani Kunitoigi JJAMP Jal Jiban Mission Scheme Makada NDB New Development Bank Project Bill December Getang Kuntaruk Pauba Pitok Tabatarabade Matang Nume December Getang Kuntareke Ayuke Pung Taruktage Matang Kaltana Economy Block at Tauragane Haina Jal Jiban Mission New Development Bank Joint Action Committee JJM NDB JHCG Convener Angam Kamaina Pundorakli Masi None Amasung Tamenglongge JAC Nasu Supportori Haina Pundoke Masida Torakpa Papatege Daita Kudema Concerned Minister Amade Concerned Authority na Pugadabate Haina Makata na Pundoke Paugi Mipa Masida JACG Member Singsu Saruyake Good Governance Week Prasasan Gaon की और celebration का मरीलेना special camp events नंबोल city block के मकादलैरिबा तबुल ग्राम पंचायत administrative committee ना सिंधुना इबुदो यांगोई निंगथो लाई हराबुंग तबुल दंगा से पंथोक्रे थरोमदुदा SDO BDO नंबोल तोंग्राम संकुमार MCS junior BDO KSIS थोमी MCS Tabul Gram Panchayat Administrative Committee ge Chairperson TS Ningthe Manina Maru Eba Mioy Oina Saruyaki Tharumdada MSPDCL MSRL Irrigation Veterinary and Animal Husbandry CAP and PD Horticulture and Soil Conservation Agriculture Labor Transport Medical Directorate of Transport Social Welfare SDO BDO PWD Sericulture Nansingba District Asidaleba Tonganba lenga kilo sang taramarige operation gi miyoy sing su saru yaduna gram panchayat asige miyam ke wakat sing tabak loinana makhoina taliba polam sing adu phangan khe kunza singi marakta ana ayek yawba sing su laktuna mathok taba te sing ka amadi checkup lemna tawduna mathok taba hidak sing su lemna pekhe loinana nauna saba job card sing wifi ge modem sing amadi health card sing su yanthokhe SDO video number Tongram Sankumar MCS na Pondora Kibida Gram Panchayat Asida Labor Miyoy Singda Lengangna Miyamge Yai Panaba Paikaleba Thorum Singh Kanganba Amade
kanaba phangdana leiba polam sing fanganaba amadi makhoi ge katsing taduna makhoi ge awaba sing kohanaba pandamda thoram se pangthopani haiki Haryana ge Gurgaon da Chalibathas ge tangkunma thoide ge kunithoi phawa pangthokeba first men's and women's national physics sport championship 2024 da Manipur sanaroi Warsima Sesam United Gym Naurem Thongna men's sport physics da silver Laimapok Pump Abhishek Muscle Factory Kaksingna men's sport physics da bronze amadi Thoksom Yaisna Maite Royal Gym Ningom Thongna men's fitness physics da bronze amadi men's athletic physics da fifth position laura pangamkhre Aikhoi amohana khuntak laroi haiba pandamda United People's Front Manipurna thasage tang kunitoi dege hauduna thabamama chatakadaba chamaga marputara mathoirak suba national reconciliation month Tharongge manung channa ngasi Assam ge manung dalaiba maitai ningthau singna lairamba kasarge leng on the pata ikai khumna bakaloinana thauni tharam pangthokre Tharamdida UCM ge President YK Derena Hai Chahitare Kuntakpada Manipurna Maithiba Nanglaba Matung Amohana Manipurna Ning Tamnaba Ining Thau Singna Leramba Mapam Singha Asida Chatuna Ikai Kunabakaloinana Manipurda Signarapakea Ase Tengnabangam Mapam Singha Asida Ning Singduna Tony Balakpani Chahitare Kuntakpa Aduda Kasarge Lenko on the Bipat Asida Ning Thau Singna Leramba Mapam Singdege Yapathoni Tauraba Matung Manipurda Amuk Handuna Machoi amaga punsinana ladiba kaya ado punsina bahonagani National Reconciliation Month asil isangani kunmanga gi January gi tangma panda langthawalda leiba iningthau gambichinga amade narsinga ge khubamda miyam ge mifam phamduna machoi tadanaba khananainaba matung loishengane Assamge khongsata asida Assamge tongamba lupsing marapai bishingna mateng pangbirapa ase thagale haike ci haibani rum wakal lindan consolidation manise pangtho kanda 2025 January tang wakanda rum leba gandisi information di mitam leba rum lalang kawan ko sidai ko aru go nai ko pangtho kanda kan ka tamakanda apun amu han mani ko se kuntak lan sida ba kuntak ro de kunai mo university hai wakal ndo sakan leba timo si khongse ba si lakbani Tharamdada UPF ke President Nongthombam Rupachandra Nahai Chahi Kudingi National Reconciliation Ase Pangtokuna Lakibani Adabu Say Esage National Reconciliation Manda Haiduna Thasage Tangkuni Tuidege Hauraga January Tang Mapan Pauba Tabama Amachumna Pangtokade Manipurda Amohana Kunda Handana Bapandamda Tharampa Ase Pangtokpane Mapamba Ase Puariga Sagonaba Mapamba Amane Masida Ningthau Gambichinga Amadin Narsingana Pada Asada Lenko on the Bida Isitunanga Papa Ngamlagadi Awasing Maithiba Biba Ngamgani Haiduna Ase Pathazaba Adu Thamkibagaloinana Awasing Maithiba Biba Ngamke Haike Central Agricultural University Kaugi Makada Ahangba Pump Mensanabage Pangthokadariba Exam Ke Center Manipurda Mata Pidaba Asi Desamna Kandem Tawi Hiramasage Matangda Mari Lainabasingna Yangsan Biduna State Asidasu Exam Center Tambinaba Honebi Haina Desamge President M. Somarchana Pondorakli Hiramasage Mari Lainanangase Kwakaitenda Laiba Desamge Mayai Lushanga Pangthoke Papaugi Me Pampa Amada Mahana Makatar Duna Hai Thasage Tang Taratreta Kauge Register Na Tokiba Order Amage Patungina Tonga Bapos Ohum Launar Bage Pangthokadariba Exam Da Kauge Head Office Oiriba Manipurda Exam Center Amata Pedriba Karigino Atuba Matamda Yangsan Biduna State Asidage Haidiba Post Sinka Asida applied to Riba Candidate Singi Yangtuna State Asida Exam Center Tamnaba Honabio How give us a listening Kulumdogi Megi Tanka Home the Gate Toki by Iranga Sinamarampo Erega Lamda Masage Miamba Assi Sendrumge Lamda Waraga Ladyba Matamba Amakangni Piba Masida Tabaka Asage applied Taururabaso
Kayam yamna exam asida saruk yaba ngamgadoribano haiba achawa wahanga sila maram asina kauge chancellor BC register amadi mari lainaba authority na hiramase gi miyang sang state asida so center ama piduna candidate sing asi saruk yahan basing yagadabane haiki January ki tangka ahum marida pangthokadariba exam asige oina state asida center ama thamnanaba Ministry of Agriculture and Farmer Welfare amadi mari leinaba singda aiba jeron thatuna khangalagani leiriba situation ta amadi miyam ge awaba asi yengduna state asida center ama thamnaba state linga ke maigaider gi so honaba mathau tai phungdoke ikmi tang hum degi tuliba Iran sino maram warga nam koi si amna kamte no wa ba financially aduga putimapta war leba matam amakapni dan sigumba pochi da apply to riba koi candidate su madam idari sino sinta mokchari Kidney ga mari leinaba leinang amana koina naron laba matungda sangnaraba filmmaker Sam Benegal ni tong khabanu mitalai khide Sai marputara sukraba ahal filmmaker Benegal ngarang nimidang pung tarum khairam tabada Mumbai gi Wockhardt Hospital da lekhidabani haina machanupi Pia Benegal na haiki mage aroiba mathong mangam Mumbai gi Shivaji Park Electric Crematorium da pangthoki film gi sangnaraba miyokya na lekhidraba halu oiraba filmmaker gi mafam da ikai khunaba ulakhi Gulzar Nasiruddin Saha Loinabi Ratna Pathak Saha Machanupi Bivant Saha Bovent Irani Nandita Bose amasong producer Roni Seruwala na chingba film person kya so Sam Benegal ge sanskar ge tharamda sarugya ke hairi Turkey ge awang nongsuk thangba sarukta loi leiba Balikeshe province ke district Karishida Leba ammunition factory amada Pokaibagi Todokta Yamdrabada Biotarani to Lake Haina Lebaga Adugi Interior Ministry na Pondoraki Pokaibagi Todoka Mio Mariso Soke Makoi building Amagan Tarakpada Soke Bane Haina Interior Ministry na Haiki Turkey President Recep Tayyip Erdogan Mio Tarani to Lake Dabada Tamoishona Waba Pondole Haina extra Haiki Isona Makoibu 1000 Bishano Haina Kurumzari Amadi Soglaba Singsu Atobada Parakpa Weresano Hai Hauzak Sanabagi Pauda Sunday FC Manipurna Sinduna Lamlong Tongkong Dalaiba Artificial Turf Football Ground Chatariba Port Master Dr. M. Manautos Singh and Chandrasaki Devi Memorial Football Championship 2024 Gangasi Sanakiba Hanba Master VSAI Amadi Sunday FC Anina akan berlamba tawna kiba aduda VSAI na Sunday FC bokola homba sinoda maithiba pikiba galoina na anisuba Master Flamp Amadi EMVFC Anina lamba tawna kibada timba animang na apiba matamge manungda gol amamam chanaduna draw oikre All Jiribam Sport Association SAS and Sanduna Jiribam Higher Secondary School ge Sanabungda Chathariba Daranipan Suba and Horichorond Memorial and Sub-Junior Boys Under 15 Football Tournament 2024 Gangasi Sanakeba Master CKC na Sonapur GPSA Bo Gol Nipan Amada Maithiba Pikre Ngasige Master CKC ge Sanaroy Sohel Jersey number 10 na Taruk Suba Amadi Kunsuba Minita Gol Ani Chanki Matung Timp Asige Surajit Jersey number 11 na Kulumdoi Aduga Romance Jersey number 9 na Kuntaruk Suba Aduga Islau Jersey number 17 na Kumapan Suba Minita Gol Sanduna Hap Mamangda CKC na Sonapur GPS Edagi Gol Manga Sinoda Mangzanta Ke Matung CKC ge Sanaroy A Hasim Jersey number 15 na Nifumathoi Suba Minita Gol Sanki Aduga Sonapur GPS Ege Amata Ngadaba Gol Adu Iqbal Jersey number 17 na Nifumapan Suba Minita Janbangamki Aduga CKC Ge Sanaroy Shohel Jersey number 10 na Humpunitoi Aduga Sabi Jersey number 5 na Humpumanga Suba Minita Gol Sanduna Apiba Matamda CKC na Sonapur GPS Ebu Gol Nipanta Amada Maitiba Pikibani Lagleba December ge tang kuntaru ke nungtingim pung ani makai taba matamda SBYC ga
Ananda Boy Club ka sanargani. Hauze garoibada maroiba pau amane pizari. Khoi loiduna khoihi lokpa haibase sani ichang sangtana benki mating lauraga sel laina tanba yaba simpa mamane haina pri thamasam saubna phondokre. Kangpopi district ki tungan mama pampa anigi ekar kunithoi romda tharamba popi pambi sing anthatuna mangangkre. Fair and responsible AI for consumer haibathimda National Consumer Rights Day tharampang thokre. Loinana sangnareba filmmaker Sam Benegal ge aroibang mathong mangampang thokre. Image PAODAM ngasegede matang asada loisere ming tabiri besumbo amukana khurumsare.